Assamda Japanese encephalitis case kuntraga manga thengnare. Laina asina maram oiraga mi tare Leikhidre haina National Health Mission Assamna confirm tawrakle. Hiram asiga mari lainana National Health Mission Assamna hai. Acute encephalitis syndrome amasung Japanese encephalitis ani asi yamna khenaba condition singne. Condition ani asi amana amagi mahut silaga report tawroidabane maram aduna condition ani asi tongan report tawbaga loinana miyamna wakhal tahanbagi tangai fadabalai. Japanese encephalitis asi acute encephalitis syndrome nahallaknabagi maram ama oirabasu acute encephalitis syndrome asigi case khudingmak Japanese encephalitis ki case nate haire Assam ki media report kharada condition ani asigi marakta mayek singna khaidoktana report tawrakpa thengnabadaki NHM Assam ki clarification asi lakibani haire National Center for Vector-Borne Disease Control Assam ki data matung ina Hauzik fawbada Japanese encephalitis case kuntraga manga thengna khibaga loinana laina asina maram oiraga karang fawbada leikhidaba mi ki masing taret sukhrei amaromda acute encephalitis syndrome gi case chamriga humfutara thengnabada laina asina maram oiraga mi kuntraga ni thoi leikhidrei case sing asi Japanese encephalitis ka mari lainaba ngaktani haina lobadi langani hairi